Festival singi SOP thokre. Lakadoriba festival sing asida COVID-19 sandokpa thingnaba Union Health Ministry gi maikaidagi SOP issue tawkhre. SOP adu release tawraduna Ministry gi maikaidagi phongdokhibada chatliba October thadagi December phawbada laibak sigi tongan mafam singda dharmagi oiba puja, mela, culture, function amasung procession na singba kaya pangthokadoriba asiga mari lainana preventive measures sing lokhatpagi tangai phadaba kaya leiri. Festival asigi manungda COVID-19 sandokpa thingnaba hangba mafam singda pangthokpa thoram singda organizer amasung participant singi marakta social distancing maintain tawgadabani. Containment zone area singda social gathering tawba yaroi sahi humphumanga gi mathakta leiba mioi sing comorbidities miron minupi sing amasung sahi tara gi makhada leiba angang sing yumda lengdana leigadabani. Festival gi thoram sing asi containment zone gi wang makhaktada ayaba pigani. Dharmagi oiba mafam singda lai gi murti holy book na singba shokpa yaroi. Group oina isai sakpagi thoram yawba yaroi. Face mask amasung face cover upa sing khaktamak changba yahangadabani. Yamdrabada futtaru ki physical distancing ohengadabani. Rally amasung procession na singba pangthokpada akaknaba mafam singdagi heloidabani. Ningthina physical distancing maintain tawbaga loinana face mask upgadabani. Visitor singi tongana sangpham amasung thokpham thamgadabani hairi. Aduga topa pawmana CAF and PD Minister sindokhibasi aphaba khongthangni masina lamdam sigi mangkhragadaba napsagi sakthung kalhoragani youth alert. Chief Minister nongthonba birena lusingba BJP gi chungsinaba sarkar asina hana CAF and PD gi minister oirambadagi sindokhibasi sarkar sigi aphaba khongthangni. Khongthang asina lamdam sigi mangkhragadaba National Food Security Act haibadi napsagi sakthung kaya kanba ngamlagani haina youth alert langthaban gi secretary KS Bimal Singhana hairi. Ngasi Manipur gi Chief Minister Nongthomnam Biren Yauna CAF and PD gi Minister da Youth Alert Langthaban gi Secretary KS Bimal Singhana sign tawduna pisin-khiba memorandum amada yumpham oiraga Youth Alert Langthaban gi Secretary KS Bimal na makhata na hai laibak asigi lairabagi pankhai makhada laiba praja singda changna thaknaba cheng hawai phangjanaba National Food Security Act 2013 Bharat Chenba thungna chanaba hauki. Manipur da so haukiba ing 2016 dagi ekasi chanakhibani. Laibak sigi Prime Minister nasu praja singi damak lepi baga loinana tongan ba scheme kaya su paikhatli. American Congress da Prime Minister na laibak sigi miyambu mabuk thanna pija pithak tawbagi wafam phongdoklubada malemgi miyamna laibak sigi Prime Minister bu thagakhibani. Hauji COVID-19 manung sida su laibak sigi mipum khudingda PMGKY gi makhada lemna cheng phangali. Masigidamak Prime Minister bu ikai khumnabaga loinana laibak sigi praja ama oina malemda chauthokchaba phawi. Laibak sigi malemgi thakta mangjil khaba leiba ama oinaba pandamda BJP na lusingba NDA gi chungsinaba sarkar sigi Prime Minister na pamjaramba kayadu Manipur gi hanagi CAF and PD Minister in charge oirambana haukiba chai khara sida phagi tahanbada natana department asi kangkhong chahenduna phel ohenkhrabani. Hanagi CAF and PD gi Minister na matam kharaduda Dimapur gi godown dagi singthokhiba cheng mangkhibagi wathok CBI da case file tawki. Phairzol district ki cheng gi chakthung scooter na singlambagi wathok CM na inquiry tawraga CBI da sinarge haina Manipur Legislative Assembly da Chief Minister na thajaba pikhibagi thodok laikhre. Matam adu da kendra khuding da cheng phangdabagi wathok kaya cheng phangdabagi wakatlubasing khune ki mi thajinduna aki akhang pibibagi wathok kaya laikhre. None Tamenglong amasung atay district kaya da chengi chakthung piram dabagi wathok kaya su Manipur gi Chief Minister yauna laibak miyamna tanaraba khangnaraba ngaktani. Hanagi CAF and PD Minister gi wathok na mamangi Manipur Legislative Assembly gi tanglaba matam manghankhibani. Hariba Legislative Assembly atuda Minister na masana paijaba department gi budget puthokpa ngamdabadagi Manipur gi Chief Minister na puthokhiba laibak miyamna khangna unari. Matamdu da CAF and PD Minister na cabinet mifamda masagi oiba thoidokpa role lawba ngamjadaba amasung department gi chawkhat thorangi thosil yatpagi mahutta Manipur gi Chief Minister gi banglo da punduna laikhiba laibak miyamna khangi. Matamama Lok Sabha gi MP na miyamna cheng phangdabagi marik chumba report ama thamlubagi damak matamdugi minister na mathong huktaba wahida media da Lok Sabha gi MP bu angaw tahankhiba Manipur gi Chief Minister yauna laibak miyamna ningsingnaribani. Praja sing na cheng phangdabagi wathok asiga mari lenana Human Right Alert na PIL ama thaduna case file tawbudagi High Court of Manipur na yamna historic oiba ahakpa yathang ama piduna laikhrabani. Asiguma thodoksi mamangda su thokidaba amasung matungda su thoklaroidaba thodok amani. Hanagi CAF and PD gi Minister di oijabada ngawraba thausil haitabana maram oiraga sarkar asida amuba kali taisinba minister ni.
हानगी मिनिस्टर की थौसिनना लेबाक असगी प्राइम मिनिस्टर अमसुंग मणिपुर की चीफ मिनिस्टर बु लेखादा चिंथुबनी हाइना मणिपुर मियामना मरुआइना यूथ अलार्ट लंगथबाना लौगी हानगी मिनिस्टर दी बॉर्डर पिलर ngमखै की मतंग दसु मियामना खोइरांग खोइसाउनरिङैदा क्वाथागी मियामदो ओनसिनदुना मथोंग होक्तबा वाफम कया फोंदोकलुबगी लेबाक वाथोक ओहेनखिबनी मिनिस्टर असिना लिलोंग म्युनिसिपल काउंसिल बीजेपी की मिहुत मंगाना शासन पुरिङै मतमदा मणिपुर की मनुंगदा सिंथाबा याबा काउंसिल सिंगी ओइबा चांगदमनबदा मकोकते लैदुना मना फंगलखिबनी अदुबो एलजेपी की मिहुत खरा यावदुना शासन पाइमिनबदगी निंगथिना चलाइरंबा लिलोंग म्युनिसिपल काउंसिल सु ngasiदी पुमचाइ चाइबा लेबाक मियामना खंगिबनी CAF and PD की हानगी मिनिस्टर दी मणिपुर दा नतना महाकना काजरिबा लंगथबान केंद्र की ओइनसु चौखत थौरांग अमता पाइखलमदे महाक कमानबा ओइजबा थिबा मियोइ खरना सेमलंबा लंबी सही फाद्रिङैदा चटपा याद्रे लंगथबान केंद्र की चौखत थौरांगदी ICU दा लैबगा चाप मानरी मसामकी केंद्र की लंबी फावा वाक प्रोग्राम दा हापतुना सेमजबा ngamdabadagi लेकाइ म्याम हौदुना वाक मिनिस्टर दा सेमबिनबा हाइजरबदा याबिरकपदगी सेमबा हौरकपदा लंगथबान केंद्र की MLA सु ओइरिबा हानगी मिनिस्टर ना महाकी कांगबुना थिका फंगदे हाइदुना थबक तौबा थिंजिलकपदगी ngasiदी केंद्र की लंबी थोंग कया कांगखोंग चाइरे प्रजा की लंगैदगी पेखिबा सेनफमना महाका नकनबा मियोइसिंग अमसुंग महाक मसागी चावरबा मरन मथुम लेपसिनदुना मयुम मकैना चिंबा सागतखिबा मियामना खंगी महाकना पैसिनखिबा लनथुम कयादुबो प्रजा नुंसीबा सादुना दान तौबा मागी मतुंग इनबा मियामगी चाखाउदा लूट तौबा अनेकबा खरना CAF and PD की हानगी मिनिस्टर दी पंगथादा थागलकपदा मणिपुर की मियाम अमदी केंद्र की मियामना मसिन खुमदुना नोकनरिबनी मौंग मरिन तादबा मियोय अमबु केंद्र की मिहुत अमा ओइना थागलुबा हाइबसी मणिपुर मियामदा पाप अमा लंगसिनबा गुम्बनी हाइना लंगथबान केंद्र की मियाम की थमोइदा फावी वाथोक चाउरबा मणिपुर लेजिस्लेटिव असेंबली दा चनद्रबा मसामकी डिपार्टमेंट की बजेट फावबा टेबल तौबा ngamjadraba matik chadraba miyoy amabu council of ministry dagi lawthokiba haibasi sarkar sigi tawphum thokba matang chaba khongthangni haina lawi tasengbamakti CAF and PD gi hanagi minister council of minister dagi lawthokibasi manipur miyabu kanba numitnina punumakna haraufam thoi thaudo asidi langthaban kendra amasung manipur miyam gi oinadi Ichaa fattaba chawba ngaiba Iwaa fattaba siba ngaiba gumbani महाकपु मिनिस्टर फमदगी लौथोखिबसिना मणिपुर मियामगी ममांगदा लंगथबान मियामगी इकाई फिरुप खुंबगी अवा पोलुम थांगथकिबा अमदी महाकि अरोनबा माइखुम हांगदोक पिबगीदमक मणिपुर की चीफ मिनिस्टर बु यूथ अलार्ट लंगथबाना थागतपा अमसुंग नुंगाइबा उच्चरी खोंथांग असिना ngasiदी मणिपुर मियामगी थमोय मका लामले हौजिकती CAF and PD की नौना इंचार्ज पुनबा खलखरबा थोकचोम सैतब्रतबु यूथ अलार्ट लंगथबाना तारामना ओक्चरी लोइना निंगथिना थबक तौरकनी हाइना निंगी नौना मिनिस्टर इंचार्ज हाबलखरबा थोकचोम सैतब्रतना चही अहुम मखाइदा मफम खंगदना मांगखरबा चेंगसिंग कुपना थिगतपीदुना चपचाबा थबक पाइखलकनी हाइबगी थाजबा लै हौजिकती लंगथबान केंद्र की MLA बु CAF and PD की मिनिस्टर फमदगी लौथोखिबना मरम ओइरगा लिलोंग म्युनिसिपल काउंसिल की लाकदोरिबा मिखलदा BJP ना मपुंग फाना मेजॉरिटी फंगदुना शासन पाइबा ngamlagani मसिदा BJP की कांगबुना नपचरगा यानानबा होनरकपदा चीफ मिनिस्टर ना याबिगनु हौजिकती जनरल इलेक्शन दसु LJP की खोंगुल मुखिरगनी हाइना यूथ अलार्ट लंगथबान की सेक्रेटरी KS बिमल सिंहाना मणिपुर की चीफ मिनिस्टर नोंथोनबा बिरेल अमसुंग मणिपुर की कंज्यूमर अफेयर्स एंड फूड पब्लिक डिस्ट्रीब्यूशन CAF and PD की नौना मिनिस्टर हाबखरबा थोकचोम सैतब्रतदा मेमोरेंडम अममम पिसिनदुना हराउ तयाम्बा उठख्रे अरोबदा पाउबिलाई न्यूज रीडर की वीडियो बु येंगबिरिबु खुदिंगमपु थागतचरी।